Ngarang ayuk pung mangarom taba aduwaida yawollup taruk KCP KYKL PREPAK Pro RPF PLA amasung atoppa lalhoulup amagi Apunba Yawol Lanmee Manipuri Ngamkhei Ngakpagi thabak chatharingei Thengnakhiba Laapham Amada Leikhidraba Yawolloi ahum gi Mapham PREPAK Progressive na Awaba Phongdorakli Lona Thengraba lalhoulup asigi Assistant Publicity Secretary Ningsing bana kudek piduna thadurapa charolamana hai Ngarang gi Laapham Leikhidraba sing adudi PLA gi Lanmee Captain Oinam Gulu atoppa ming Babu apokpagi ming Okunjo apokpigi ming Opisak Yanglam awang lekai dagi PREPAK Pro gi Pingang Lanmee Captain Wahengbam Sarat Kumar atoppa ming Sopaiba apokpagi ming W Deba apokpigi ming W Memcha amasung Wangkhei angom lekai dagi Pingang Lanmee Lance Corporal Nomai Them Boni Sana atoppa ming Nongdon apokpagi ming N Raju apokpigi ming N Sangitani hairi Cherola sina hai ngarangi thodok adu yumlo nariba leibak ani thugairaga kuki furuki leibak ama semhannabagi pandamda Government of India na insilaga thamliba KNFB Singa Indian Army ga punna lumduna leiba Mapham ama thugaibada thokiba thodokni Leikhidraba marup ahum asi iraipak thugainaba chongsilagliba kangbu Singa Siba kidana Thengnakhiba thona lingje leiba athoba singi I chenba mamal yamlaba Yawol Lanmee ngaktani Laapham da thawaina pontha pikhraba marup ahum asina yawollup singi apunba unity gi igi yumpham ama thonbiram lei Layhauriba Yawol Lanmee aikoi pumna mangnasu makoi ahumna chingnaba leitana mathodang pangthokkiba dugumna Yawol gi thodang pangthokminasi marup ahum asigi imung manung mari mata amade makoiga tinaramba singi pukning wakhalda nungaitaba phawba amade awaba potlum sing party asina amasung party taruknasu puna saru yari makoi ahum gi thongna lingjenadu matam pumbada Yawol Lanmee singi langi lamjing lamtak oirasanu haina cherola sina makha tari